Poirei machinna gari thona sonjai. Thoibe nang bukai da leirino. Khanghaude mitagi pi sa tarakli. Aina wa basira nang na pamni se. Poirei gari thora baso mamitagi mapi sinthabadi lepte. Somna sudin thoi amadi Sunita pakhatna thoibi hoida lakle. Rajen matha sana mangol da phamduna leirami. Baba ekhoi thoibi halaktriba. Aisu tok pham gam ta khangre tawrise. Korong na kai dunu yenguni na hosita thokibada ngari. Masiam na kaplambani. Rajen noi boy khoi thoibi na kai de jatkani ga hairamge. Kyam da hairam dre teima phone su puki dre hosita mo puan hairam bani. Baba police station chatlaga hairubana pharoidra. Adu su khallabani. Aisa swaida sagai ni haiduna chawbagi watani. Aikhoi gi dama mateng pangminaba kana su leite. Anaba ina question chen basu ngamde do. Apikpa angang mana question chen duna thiraga leire. Pungde suma hojin ki thoibi tabli mikap tholakmani. Tapna mamit panglakpadadi hospital la leiduna leirame. Thoibi na mamit panglakpaduda mabu pukhat pirakliba nupaduna Bema nang bugyan labo. Thoibi wadi ngangde mamitagi mapidi lepa laitana taragli. Nupaduna doctor amabu kauduna lakle. Doctor aduna thoibi bo physical examination tawri. Magisa wakhaldi lakle. Kaka adobo kaidawraba doctor. Doctor do wadu thaidoktuna thoibi na kapadubu thensin birami. Bema kaidawbagi kaptoino. Ikhoi myamam leiri side. Thoibi wa amada khumde mamitagi mapido lepa laitana sinthai. Hojikti nang kisu toroida ikhoi leiri side. Ado nangi leifam ming baba hoigi mingdi kamai tawba. Thoibi mahaki maming matha phasana haiduna mahaki phone number do piraduna yumna pau pinakhre. Khangaude Korong su pau du mapada tamladuna Sunita, Linthoi, Rajen amadi korong makhoi marimak hospital lakli. Linthoi taibang da su pau adu hairaduna Poirei da haina ba haikre. Poirei mahagi phone do call lakpani taibang oirambadu da phone adu paikhatli. Kaplubagi makhol ga du siraga hello. Poirei thoibi do rims leire haye. Ha hoi adu dei lage. Poirei su panthaba leite gari do Rimstrom da thorakle. Thoibigi manak yorokpaga thoibigi oiramliba phibam do ubada Linthoi mamitagi mapi thaba khangaude haibaduni. Linthoi thoibigi manak sangsinduna. Thoibe kaina nang oiramisiba. Thoibi khumde mathabu mathada chitna konsinduna kapsari. Mapa Rajendi machagi sakphamdu yengba ngamdaduna mapanda thokre. Sunita leiramliba nupaduda yengduna somna kana ai thoibi bu khacharakpani matau karamna kathai da thina birakpano ma se aina sekmairom dagi thodarakpada mi su ita ta da lambi amna ta duna leiramani yam nungai sare somna bukhat piramase police laklama bani amuk sakre lakani di hairamani doctor na magi se Sunita wadu marak fathatli mapandamta Asi haina nupadu ka punna mapanda thokre. Korodi adubak machegi sakphambu yengduna lepli mapisu tari. Poirei supakhatna hospital yaurare. Thoibi bu hanglaga changlakpani adobu thoibi gi oiriba mataudu ubada masado karino haifam khangjai haibaduni. Machinda su sole. Hey sir, nangna sukthina oliba sibu kaigino. Linthoi, Yambung se ipam lagi lamna chadhankro. Apam sida changhala no. Kaina thoibi, nang haidu bu kaino. Yambo, nang gai gasa lamna rasi. Ahibu kaukro yambo. Poirei thoibi gi manakta changsinduna. Thoibi, nang nungangi du bu kaino ha. Yambo, aise ne manjatle. Lai da katlasu, laksin bir roi da bani. Yambo, hadang mapokidi. Ibani amu hana unhararoise. Poirei leplami badu ngamlak tramale khuru kunduna kaplakle
Poirei machinda soli. Karino? Ai pabda thokli mayam siba. Tanja duda nurse ama sanglakto na. Yaragadi mapanda leibiyo ba? Yamna langbigano. Asi aina thokre. Koro Poirei bu singkhatuna mapanda mabani thoklakle. Poirei mahabu pukhatpirama nupadogi manaktamna lakle. Kaka nupado gudano khangbibra. Adumadi khangzadre. Aidi mahabu thingnazaduna pukhatpirapa khasi khaktane. Kaka police lakrabo. Laklamabani. Makhoi rape test ki kitsu lawkhibani amuk lakani haibani. Poirei mahaki phone do set puthorai adoga call do tawkre. Mahaki kaka SI tongmadani tawriba phone ado. Somna doctor ga mapagasu wari sanari. Mama, magi se rape case oigani. Aikhoina police ta so inform tawzakrabani. Ibungo doctor, isagi phibam di kamdawre. Magi internal organ haibadi magi private part khara di soi. Adobo aina khanbada mabu nupi oibigi izat mahangi base. Makhoi ama khaknadi oidobu mande. Nupa ani mukna oigani haina thajai. Doctor, hauzik na kamdawba. Mama, hauzik oina di police singsu laklani. Adogo aikhoi gi side tagi de mabu fazna observation tawduna chesni yengzage. Adogo mabu mentally support tawbi base. Mama hoige achoba thodang ama oibiyo. Mabu fazna counseling su tohanjage. Funny doctor. Mama, rape test kit so tawkravani. Doctor na funny haibada sum tawbiro. Razen mapan thoglakpada police nupi amana thoibibu wahang bahung chathari. Mapandana thoibibu pukhatlamba nupado wahang bahung tawri. Poirei di mai hauna saukravani. Thoibida asigumba tawramliba mi ado lemna tharoi haiba khankre. Koros ado mangai macheda asigumba tawramliba mi sing adobo lemna tharoi haibani. Pungde sum haujinki police sing su thoibigi case FIR paladuna chenaba mioi sing adobo phanaba pau pithok pisin tawnakre. Kaka kanano senariba mi singse. Ibungo mado confidential oina thamge. Senariba makhoi ahumni hauzik makhoi ahumda phanaba ina osida thakravani. Phare kaka tudi phare adude amu salage. Kaka ado media dadi hapkinuko hauzik phaugi oinadi. Hoi hoi adudine kaka amu chalage ko. Ase aina tomba mahagi kalmando single oina na zatkre. Razen su doctor ki kada ki tholak makhoi na lairiba manak tu da lakle. Baba doctor na di kai harak lage. Keso haideda keso tawroi haire. Razen thamoi nungda di mairi gom saklabani adobo macha sing adu nungai roi khan mathamoi da phumjinjabani. Pungdi asum khangau de haibaduni Sunita amadi Razen bunamduna korona halankre. Linthoide numuk thoibi nak ta lairi. Poirei sadu mangai asiba mabu mapana leptuna thoibibu thongzindagi yengzari. Yambung poire nang suwarni yumda potharrodana. Poirei mapidu satai thoi yanida. Khangaude poirei de call lae. Hello kaka. Ibungo January makhoi humda hojikte ekhoi custody da lairi. Makhoi gi rape test kit so result heng laklani. Athobi da tawnaba aina forensic science lab ta so analyze tawnaba thakravani. Ngaizaragi kaka. Makhoi humag heng nungthil oina puthoklage courta. Yam nungaizare kaka. Taibang sembiba mapu mahak su phatmande haibaduni waduna laklama mahaki maphamda amuk karamba chaying no piriba chaitheng amagi mathakta chaitheng ama amuk hapkat pire momon mai thongdong hak noklabasu thamoi nungdadi chaina kholdana thalle haibaduni matamde sum haujinki generam liba miyoi ahumado khaba John amadi lembo oiramle DNA test result makhada mekhayani bu khangbangamle adobu khabana thoibi bu izat manghanaba hotnabada mateng pangba yawbo oiramle John amadi lembagi mapana bail pinaba haizabado court na reject tawduna IPC section 376 ki makhada makhoibu punsigi oina thabak suduna kaisum sangda laina phadok bikre matamadi khamba yadabana adomak chatkre poirei thoibi bu hanjan hanjan unana bo hotnamani adobu thoibina poirei ga pau phauno dana bo hotnakre
Poirei Linthoi call directly. Linthoi, kinomta haigidana. Kaini Yambung Poirei. Thoibi aigase amta unana basilo, please. Yambung Poirei, aisu kai haigadabano khangdre. Linthoi, ai mabu yam nungsi. Ikai ki pumba hundok namaga nangina phamda hairisini. Please, mahaba amtangdi unahan biyo. Yamba, hayengdo, ikai gi leko lebada aduda lakpiro. Ai mabu puduna lakna hotnarage. Hoi Linthoi. Asi aina phone du thammi, Poirei machinna soli. Thoibi, nang naigi phamdagi lapthoktuna leiri bese kaigino. Aigidam akyam khandrabada. Numidang wairamni koro tuition mafhamdagi loireduna tholakpada Manda leptuna leirami. Koro, ke haige Manda. Nang aibu ngasi phawa waroribra. Kaigi nangona waraudoino. Thainagi chithigi matangdadi aibu uraga nangna Koro marakta wathalai. Manda, ekhoi heida mayon sinse. Koro, aibu ikai khangdabini haibigano. Adobo aigi thamoida nangbo, oining boy sano. Ai heidamba loidru faude nungsinaba thamkiroge khale. Nangbo aidi punsigi ngaikige. Nangna wale haiba matam phauba ai ngaige koro. Hoise, ado phare. Lambi sida ubo mina uraga ekhoise kinom khalani. Aina haibase nang thajadabra. Thajai. Adubu nangsu nangin heida matik sako adugo khanarase warido. Asi haina koro siyumda halakle.